Manipur Police Control Room dagi thadorok pacharol amada haukiba pung kunmari asida mafam kharada khongjangna chingba thodok khara thokrabasu mapungoni security force na laksin duna thambangam ki National Highway number 37 amadi National Highway anida lamdam asigi tangai fadaba nongmada changda yadraba Potlam Puba Gari chaniga yankhai humdoi amasung chaniga marifutara taret haidiba lambi asida apanba yaudana Pusillakhi makhatana pochei pusilaknaba khudong thiningai oiba mafam kayadasu security force na akanba chekshin thorang lokhatki Manipur gi district pumnamakta pamdaba thawdok thoktanaba kidama punna checkpoint chamaga kunthra mapanda achat awung sing sik tobada chingnaba ching amasung tamda punna mioi chaniga hufutara fagatuna wahang pahong chathaki hairi miyamna semjin sajinba video amadi aranba pawda thajabiganu amasung achumba asengba I paw khangbininglabassu mobile number 9233522822 da call tawbiraktuna khangbiraba yagani loinana lakhiba khuchu khulai singsu athuba matamda manaknakpa police station natraga lengaki security mioi sing da sinabiyu haina Manipur Police Control Room dagi thadorokpa cherol amada hairi